Organizing Committee of Public Assembly for Restoration of Peace in Manipur na political party ki office bearer singi mathakta miyam galoina na khongjang changsilagani haina loukhiba warep ki matung ina ngasi BJP Manipur Pradesh ki President A Sharda gi Yumda Thomjinkhre ngasi nungthil pung 3:30 tarakpa duaida committee asigi mihut kangbu amana Brahmapur Aribam Laikai da laiba A Sharda gi Yumda Thomjilake mafam aduda pamdaba thodok sing thoktanaba central amadi state force ki personnel sing na ngak senki Mihut Kangu aduna A Sharda unavaduda BJP Manipur Pradesh ki General Secretary ani amadi spokesperson na chingba makok thongba official ke asu sarugyaki Organizing Committee of Public Assembly for Restoration of Peace in Manipur gi Mihut Kangu aduga pung ani rong wari sanaraba matung paumi singa unabama da Sharda na hai ngasi laklamba Mihut Kangu aduna BJP Manipur Pradesh ki official sing fam thadoktuna miyanga puna chatminar se haiba wafam thamlangke adubu warashin haiba sidi political gi oiba platform da Loishin Gadabani, Housing Lady Balangak asi BJP na luching mamaramna, Miam Amasung Langak anigi, Samnafam asi, Equino Oidibani, Maramaduna Irang asigi Warashin Purak na Nabagi Matanga, Party ki Maikai de Kari Thodang Logadagi Haibasi, Atubada Party ki office Amuk Faminaduna Makatana, Kanana Navada, Yanaki Haina Sardana Makatana Fondoke. Aikoigi Thawabide Lamadi organization Mayamgi Apunba. Kogi representative sing have tare mokoi sing la akanda aikoi hoji wari watai sana kre wari watai sana risi kogi praja gi interest tu praja gi pulse tu ni mayam organization na thambira mise aduna praja gi pulse tu aikoi su madugi matung inna aikoi praja miyam gi apam bagi matung inna aikoi su aikoi gi tawpham thokpa aikoi gi ithodang haiba tare Madu taunana bagi wari watai ni ekoi sanakre aduga yam athuba matamda ekoi hariba mayam apun basigi mihut singa loina na ekoi gi party office ta party gi mayam amaga so koi amu phamina gini phamina rakanda tawkram hain tawraga ekoi thuna masi solution purakpa yagadage haibagi potsi ekoi su adum khanna rakanda khare hena thuna kari tawba yaba lei haibasigi discussion yam athuba matamda phamina ga BJP Manipur ki President A Sharda unavaduda sarugyakiba committee asigi member ki is Indrajit Nahai haukiba tang taraga tarukta pangthokiba public assembly da loukhiba charter of demand taret lengak ta pishin ki karingba demand sing asi thabak ta onthoraktaba tarabadi MLA amasung political party ki office bearer sing ki mathakta khongjang changshik baina loukhiba warep aduki matung ina khongjang asing asidagi changshin mahobani BJP Manipur Pradesh ki thomi khudingmak Magi famdagi resign tawduna miyanga puna chatminaraga amato oiba wafam center da yohan bataragadi aikoigi apamba asi fangba yai haiba wafam saragi mafam na pukhatlamki athubada party asigi office bearer sing puna faminaduna prime minister amasung home minister gi pukning chingsinanaba khangalaki haina Indrajit na makhatana phongdoki hujik leiriba center na aikoidi yengiba biyeng aikoigi MLA mayam ama ada leiriba kholiba mayam sidegi da honor tawdabagi mawong loina na state government sina hujik leiriba sidegi da leiriba mawong sigi pendaba mayam du thambaga loina na masigumba tanja sidegi da ai koi political party amagi maru oina BJP gi president oina lebiba sigi mahutta resignation tawraga ai koi punna changminaraga president gi through da leiriba state BJP gi karyakarta punamak amasung aikoigi primary membership te leiriba punamak si pham thadoga center da aikoigi wafam si angtung yoholaga aikoi punna tawba taragadi center gi nakoksi yogani amasung aikoigi apam si yogani haiba pot tu da tanna adu nainajabani